Connect News Media Tabiriba Singutaram Okchari. Kuki Militant Singna, Jiribam the Thakhiba, tamthiraba thoudoksing, Kuki Civil Society Organization Singna, Makoina Toba Nate Haina denied Torokli, Makoi Kulngak Pasingni hierarchy. Adubu, Handak National Investigation Agency, NIA gi Special Court na Kuki Militant gi Commander Amagi Mayokta, NIA na Utkiba Digital Evidence accept Okre. Evidence asida haiki madudi Mahak na amadi Mahak Singna Central Reserve Police Force CRPF ta attack tauki amadi yum sing mai thaki NIA na court ta haiki YouTube channel amada viral oikiba video da ukhiba Kuki National Front knf-p gi commander Haogenthang Kipgen allies Tiger na video asida claim tauki Mahak na amadi Mahak Singna 2024 gi November 13 da CRPF ta attack tauki amadi maitei singi yum sing mai thaki knf-p gi militant asigi investigation tawriba NIA na court ta suspension of operation su agreement ki violation da suwang hangki Kanglup ki irang na so laba Manipur da 2024 gi November 13 da achoba thodo ohum thoki ahanbada Jiribam da maitei gi family amadagi miyoi tarukpu Kuki Militant Singna kidnap tauki amadi makhoibu minungsi leitana hatpiki thaudo asibu Manipur Sarkar na cabinet ki statement amada Kuki Militant Singna ni haiki ani subada atopa miyoi tara makhoibu state government na Kuki Militant oina masak khangkhiba singbu district asida Central Reserve Police Force singi encounter da sikhi aduga ahum subadana Jiribam encounter gi pung khar gi manungda Imphal West District ki Kangchup amadi Kautruk ki Ching Singdagi nongmai kablaki amadi masida miyoi ani aso open thoki court na NIA gi evidence asibu accept tauki amadi anti-terrorism agency na viral video bu witness ani gi mangda pen drive amada download tauki NIA na electronic evidence ka mari lenaba Indian Civil Defense Code BNSS ki section 105 ki matung ina pen drive adu seal pack envelope ta haptuna court ta sinaki court na haiki pen drive asi makha taba investigation gi damak NIA da amuk hanna sinakre KNF 1987 da same ki makhoi gi pandam Kuki singi oiba separate state natraga union territory ama semba amadi anoba homeland Kuki lenda machoi chai thoktuna lairiba Kuki singbu amato oina punsin bani 1994 da KNF group ani thongna khaidoki SK Kipgen gi leadership ta KNF Military Council MC amadi ST Thangboy Kipgen gi luching makhada knf-p semki ST Thangboy Kipgen Minister Nemcha Kipgen gi nupani aduga knf-p da PSC president ni masigi mataida KNF ki faction sing KNF Jogam amadi KNF T Samuel Sulaidi KNF-p faction sing asidagi khwaidagi powerful oiba amadi mahangna asengba KNF ni haina claim tawri KNF na chorakna Kuki Militant dozen animuki group ka state amadi central government ka loinana controversial suspension of operation su agreement sign tawnaki su gi matung inna militant sing designated camp sing da legadabani amadi makhoi gi khulai sing log amadi monitor storage da thamgadabani Manipur government joint monitoring group na chahi khuding review tawba su agreement asi matam pumbagi loisinanaba demand tawnari maramdi su group asi horakpadagi Manipur gi irang asida mapung oina yauri su agreement gi matam mamang chahi February da loiki masigi renew gi pau hauji phawba mek sengna tadri adugi mathakta masi su hainari su group asina haukiba chahi kayadagi ceasefire gi kana baloduna makhoi gi oiba lam amagi dama chawna irang hobagi matam laktriba phawba masabu mapangal kanna na bahonari geopolitical analyst singi matung inna Kuki khulai paiba militant group sing asi sinaduna Bharat Myanmar border da active oiriba maitei amadi Naga militant singa lan thengna hananaba machinery oina sinari aduga ITLF amadi Kotu gumba Kuki Jo Civil Society group amadi makhoi gi MLA tarana Manipur dagi tonganba administration semna naba demanda yauksinki demand asi su agreement ta sign tawnariba chorana Kuki Militant dozen ani na su tawi demand asina Kuki Militant amadi Kuki Jo MLA tara amadi civil society group sing punna platform amada punsil hali asumna Jiribam gi tamthiraba thoudoksingda chenba Kuki Militant Haogenthang Kipgen allies Tiger houjik NIA na kanna Thiri
KNF की कमांडर टाइगर होujik patal दा lotlabasu kanba ngamloi Jiribam दा mahakna micham singi yum mai thaduna otpa neiba tawkhibagi matik chaba dandi NIA na pigadori video sidang asigi di matang asoi fawbadang thagasari